Paushadi Yumpam Uibamaru Pau Karab de Taujari Freedom of Expression Lanasi Nabasing Logi Mating Lauraga Serak Piribasing Masana Taujarubi Mahi Pangjabane the Minister Freedom of Expression Lanasi Nabasing Logi Mating Lauraga Serak Piribasing Masana Taujarubi Mahi Pangjabani Aina the Minister N. Birenangasi Lifeam Kuno Youth Development Association Ki Mitong Lampak Sabak Community Hall Sankabaki Thorum the Pangdokre Thauramatuda LKYD Hegi President Kejoy Impolis ki Adhyaksha P. Bimola Lifeam Kuno Jila Parisat ki member L. Olendron Singba Baru Iba Misa Kiasu Zaruk Yake Thauramatuda si Minister N. Birena Makataraduna Hakibada Article 19 ki close to the decency and morality Nakadabani Haribado Indabadaki Muika Fari Kanagumba Karana Pomi Pare and Lana Santok Libasi Labak Tibane Paumi Chaumiana Lady Basit Lalu the Bakana Fakiba Labra and Sunay Nabio Ike. Si Minister Namakatan Aikibada Tribal Nupi Amada Katu Karan Waisin Robati Madugi Ek Aduna Pazabani Paumi Wina Pabanate Lalabugi Pau Mapam Marang Kangana Polo Rabadi Madugi Maral the Pazabani Paumi Wina Pabanate Atopa Pau Amadana May Mutat Pa Jauna Tongan Tongan Berg Kongjang Sangsin Nabukwarib Lauragane Secretary Di Manipur State Electricity Employees Union Makogi Matam Quinagi Mamangtagi Tandunal Aglabatari Chuba Pay Revision of Pay 2019 Asi Chan Hanbiu Haina Fondokre Kaishampata Labor Association Asi Office the Permission Unaba Amada Association Asi General Secretary T Siam Gorna Employees Sing Asi Natandunal Aglabatari Chuba Pay Implement Taunabagi demand Asi Lagliba Mars Contramathoi Pobaki Manunda PB Drabadi Association Gi Weapon from Ama April Tara the Pangtuk Lavatung by Mutat Payauna Tongan Tongan Berg Kongjang Sanction and Pawarip Lauragani Ike Amarum the MSPDCL Amadi MSPCL Company Ani Asige January Amdi February Target Talap Housing Mars Yaruba Power Pitok the Labor Asisu Atuba the Pitopio Aduga consumers sing Nasu prepaid meter bypass Dotana by Inclusion Sinabu Loidana made that Pandabasing the Bill Sangnana Tito Piduna Company Asinatori Tabak Asida Mateng Pangbu and Sumhana Makata Pangdoke. Environmental activist Carlos Honduras the Captain Archcre. Environmentalists the Paringnana Satarakiba attacking among the Quaidaki Nova Uina Honduras the indigenous environmental activist Ama Archcre. Delhi La Fransa Fort Matungina indigenous Lenka people representative Ama Oriba Carlos Zeros Lepak Aduki Awagnong Chup Tangpa San Antonio City Manaktalipa Street Amadan Omeda Captain Arkibane Masagi Sahinifuga Matoi Suraba environmental activists Asi Ningtogapan Kinamidang Ating Bada Maki Masasing Mamangda Arke National Police na tutor Pongdo Kibada Pongdo Kibamatuk in a singleri Pampiat Padu Pare Karikidamakta Mihat Atu Satakibano I was saying the Kangbangam Koros Local Advocacy Group United Communities ki President Oke Magna Lamdam Aduda Hydroelectric Power Station Amakimuk the campaign Dauke United Communities na Masigi Facebook page da Mihat Aduba Kandem Taubaga Loinana Mihat Pagi Kutala Kitaba activists Aduki Imungbo Justice Amazon Security Pangana Patipan Tauke Honduras Asi activists Singi Oina Malemgi Kodagi Kudong Tininga Uber Lebaksang Manung da Amani Aina Launay Hokiba Sahida Lam Amasung Environment Defender Taramari Aduna Kumzali Singani Taraganipan Arkiba Masingdagi Yamna Yenki Ibc Advocacy Group Global Witness na Pangba Detana Utke Matam Sangna Lanzagi environmental activist Am Arkiba Felix Vasquez Go Hokiba Sahigi December da Santiago de Poringladal Ipapayum da Imumunum using Mamagda Marks Upasingna Domina Captain Arke Congress Chemical the Opposition Liberal Party nomination Pangna Bakonariba Bankis na sahi kaya hydroelectric projects in Amazon land acquisition thing na dulalaki. Baka tarakpa ato papaw amadana Rohingya refugee camp na may chakpada miyoy tara mga sire. Samri rom thiba kangdre. Bangladesh ki Cox's Bazar district labor Rohingya refugee camp singi manungta. Karap paktak na may chakibada yamtrabada miyoy tara mga sire amasong refugee samri muk thiba kangkitre ari UN refugee agency na labor ko na may tapangdokre. Firefighters in the Ahing Supukuna may chakli badu mutatki amasong Maina kana saklaba asi bhaksan kaya thingnaki Aina Fire Service and Civil Defense Department District Head Muhammad Abdullah Agency Pangdoke Maki matungina Asok Pasing Adu Aid Agency sing na salaiba tongan-tongan ba health facility sing that laying sadhare
लोनिना कया जामना मांग ताखरबगी आबदु गवर्नमेंट ने यंगसिले मैदु कर्म चालखिबनु हाबसु लेपंगमद्रे गवर्नमेंट की रिफ्यूजी रिलीफ एंड रिपेट्रिएशन कमीशन की डिप्यूटी चीफ मोहम्मद सामसुद की मतुंगिना केम सुंगदिगी मनुंगदा अमनिंग थौकाबा नुमित की नुंथिलदा मै चालखि अमसों मधुका ताइनबा केम मरिदा संतोरखि मियोय लिसिंग के लाइफम लेहनकिद्रे UN Refugee Agency statement amana hai mai jakpada shelter sing health center sing distribution point sing amasung atai facility sing amaga ta thoke Muslim lalubu sing takthokpagi mingda Myanmar da military na chathakiba wot naibagi campaign dagi nanthokhlaba leibak asidagi jamlaba Rohingya Muslim sing jumthangnariba Bangladesh ta chenke makoi Cox Bazar gi hector lising ahum hena pak soba chingi lamda paksana sahariba kem kuntramari da lerakhe Punna Rohingya Muslim Pilin Amikiana Kem sing aduna changga pamlauduna lerakhe komja lising ani tara ka tereta ethnic group asida target tauduna military na sathakiba ot neiba amasung phapa punbagi campaign atuda punna Rohingya Muslim lag taret lising jengkai border landuna chenke Nagalamaromda Nagaland da miyoi ahum nakmaina kaptuna alambagi mayukta ban kaukre Nagaland gi parent district ki manung chanba lamhayat mdegi area da masakang daba kulai paiba miyoi kharana Maral lejida miyoy ahum dokmaina kaptuna alamba adubo janing daba phangdoktra civil society organization china parent district pallaw thokre thawdogadu aukiba ningthokaba numit numidang waram pung mangarom tarpada thokibane lamhain mandida leiba masagi dukan thabak tawduna leirikang da sakang daba miyoy sing adu laklaga makhoi ahum dokmaina kaptuna alam kibane makhoi ahum ge asi bhagsang adu khunja sing na thengna rakhibane khungang adu da leiba jung khara ka loina na gari ke sakang daba khulai paiba miyoy sing aduna mai thadoklamke Amorumda Nagaling Zel Young People's Organization ki President KV Pelina Parent District ta Kauriba Banasi Organization asina mapangpana sakale Banmanung da school sing business sector sing amasung parent district ta leiriba office kodimag thonglon gane Laibag thiba tawdok aduga mari lenana jaluki da miam pullaba matong asiba haksang sing adu puduna rally amasu pangtokane aire Miat adugi matang du police na case ama register tawkiba kaloina thijenbagi thabak chathaba okre aire Atau papau amatasu COVID-19 Maharashtra ki Bid district ta lockdown amuk hana thamna na warep lokre Maharashtra da COVID-19 ki case hengalakliba asi yanglaga state da sigi lenga March 16 ta April mari phawba Bid district ta lockdown thamna na bangasi warep lokre report asigi matung ina district asigi collector na leina asi makhal makha tana sandorok tana bagi dabak lockdown thambagi order asi thoke bani aire Lockdown manung da lhongbagi hotel amati restaurant punamak thonglon gane hariba matam masigi manung school college punamak su district asida thonglon na palle adomai namak grocery item sing hidak langthak singba essential commodity singidi komthogle state asida hokiba December mari dagi par ka karang khaktada ihan bu oina COVID-19 na siba mi chama henkhre amadi anoba case lising kunipan thengna dun state asida COVID-19 ki second wave mayuk nari bane aroi the content sing asiga maru iba paukara asiba pautam jariba Manipur local news YouTube channel amadi Facebook page asidagi yangbiri bupna mapathaga chari channel asina dum takana rabadi subscribe to video basina subscribe to biramolina like and share to busuka bigun puna mapu amakhana thaga chari